October tang kun gataru ni thukawa numiki Rashi phal mayamda paudamjari adubu channel asi numit khudingi yenga phangnabidamakta subscribe amadi bell notification icon nambiyu. Mesh Rashi afaba oi tauruba thabakta mai pai. Bridge Rashi afaba oi wakhal lausing thoi. Mithun Rashi sel tungde paisa chatli tauruba thabak kanaba fangdi. Karkat Rashi tauruba thabak mai pakande sel tungde paisa chatli. Sinha Rashi kaya faba yaude adubu konajabagi mahaidi fangadauri. Kanya Rashi kaya faba yaude adubu anauba maru mapang fangjagadori. Tula Rashi afaba oi tauruba thabakta daw yai. Bridge Rashi afaba oi adubu haina simisalo. Dhanu Rashi aki tujungba sarang nabalay daw yade. Makar Rashi oija oithak kanaba afaba nungaiba oi. Kumbha Rashi wakhal khara sarang nei tauruba thabak mai pakani. Mina Rashi wakhal khara di sarang nei adubu taujuruba thabaki mahaidi fangani. Yengbiru pudakpo thakat phongdokjari amadi subscribe amadi bell notification icon nambiduna notification lahanbiyu.